ꯒ꯭ꯌꯥꯁ ꯊꯣꯡꯕ ꯆꯠꯈꯤꯒꯦ ꯂꯥꯏꯠ ꯂꯣꯏ ꯃꯨꯠꯊꯠꯂꯦ ꯌꯥꯏ ꯅꯪ ꯊꯕꯛ ꯂꯣꯏꯗ꯭ꯔꯤꯔꯣ ꯏꯔꯒ ꯄꯤꯔꯛꯑꯣ ꯍꯥꯏꯕ 17 ꯍꯣꯔꯦꯟ ꯇꯞꯅ ꯂꯧꯊꯣꯛꯑꯒꯦ ꯁꯤꯁꯇꯔꯒꯤꯗꯤ CBC ꯀꯦꯛ CBC ꯀꯦꯛꯇꯤ ꯁꯤꯛꯁꯇꯤꯟꯒꯤ CBC ꯀꯦꯛꯇꯤ ꯈꯛꯇꯪ 16ꯒꯤ ꯀꯣ 17 ꯀꯣꯟꯅ ꯂꯧꯊꯣꯛꯑꯦ 17 ꯀꯣꯟꯅ ꯂꯧꯊꯣꯛꯑꯒꯦ ꯍꯣꯔꯦꯟ ꯀꯩꯅꯣꯗ ꯄꯩꯁꯥꯗ ꯍꯥꯏꯐꯦꯠ ꯍꯪꯉꯦ ꯑꯩꯁꯦ ꯍꯌꯦꯡꯁꯤ ꯃꯥꯒꯤꯁꯦ ꯑꯦꯟꯖꯣꯏ ꯇꯧꯒꯦ ꯇꯧꯔꯁꯦ ꯈꯪꯗꯦ ꯑꯗꯤꯇ꯭ꯌꯥ ꯍꯥꯏꯕꯗꯨꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯌꯥꯝꯍꯜꯂꯦꯕ ꯀꯩꯗꯧꯔꯤꯅꯣ ꯀꯩꯀꯩ ꯋꯥꯠꯂꯝꯃꯤꯅꯣ ꯅꯠꯇꯦ ꯃꯣꯏꯅ 21ꯒꯤ ꯔꯤꯄꯣꯔꯠꯇꯣ ꯇꯣꯉꯥꯟꯅ ꯀꯩꯅꯣꯒꯤ ꯄꯤꯁꯜꯂꯦ 20ꯒꯤ ꯔꯤꯄꯣꯔꯠꯁꯦ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯔꯒ ꯔꯤꯄꯣꯔꯠ ꯄꯤꯔꯛꯑꯣꯅ ꯑꯗꯨꯒ ꯃꯣꯏꯅ ꯁꯤ ꯐꯥꯏꯜꯁꯤꯗ ꯌꯦꯡꯉꯣꯕꯀꯣ 21ꯒꯤ ꯐꯥꯏꯜꯁꯤꯗ ꯑꯗꯨꯒ ꯏꯁꯤꯁꯤꯅ ꯆꯨꯝꯃꯤꯔ ꯌꯥꯔꯦ ꯈꯪꯗꯦ ꯐꯥꯇꯤꯃꯥꯒꯤ ꯏꯁꯤꯖꯤꯅꯦꯕꯀꯣ ꯁꯤ ꯆꯨꯝꯃꯤ ꯑꯗꯨꯒ ꯁꯤꯁꯦ ꯑꯝꯇ ꯍꯨꯟꯗꯣꯛꯊꯣꯛꯀꯦ ꯅꯠꯇ꯭ꯔꯒ ꯄꯦꯄꯔꯁꯤꯗ ꯍꯨꯟꯗꯣꯛꯑꯒ ꯍꯣꯏ ꯁꯤꯗꯤ ꯊꯝꯃꯁꯦ ꯐꯥꯏꯜꯗꯪ ꯊꯝꯕꯤꯔꯝꯃꯣ ꯁꯦꯝꯕꯗꯕꯨ ꯉꯥꯛꯇꯪ कुइना नमी को भी दे दो दाल ले ले चावल में ये डाल देगी एक्स्ट्रा में देगी ना इंस्टा में नहीं यूट्यूब ना इसीलिए मैं इधर हो गई तुम यहाँ पर खाने वाले को इंसाओ में हावे जो तुम खरा दी होई या तुम यहाँ को मार है अभी रख रहा कोई मार खा लेना सारा दाल में सान के किसके साथ आप नहीं खाओगे ना मैंने खा लिया दाल ले ले लड़की 시려봐 다리로 수려져 있는 바다 시려져 खाएंगे मसाई नूं सुनने में हाथ जाओ 할라거든 맞아 유튜브에 레이버게 거기서 하고도 야다봐 내 봐라 먹방 떠오더니 애들 해이데 해봐 두고도 अदुम ꯌꯥꯝ ꯍꯩꯅꯤꯡꯉꯦ ꯑꯗꯨ ꯑꯩꯅ ꯌꯦꯡꯕ ꯅꯪꯅ ꯍꯩꯇꯦ लामुदा 이발이 상품을 보내달래 तुम यार इतना अनिल था पर मी कुछ अनिल था मैंने हाँ 지금 이방 무슨 앞에서 그냥 뭐라 말아 खुद माना ब्रा हाँ 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 कुकर में बनाया है क्या कुकर में बनाई फिर फ्राई किया पहले बॉईल किया है ना हाँ पानी के साथ अदुना जल्दी से वो बॉईल में नूं हवाई cái nó hवाई nè 서울 हवाई ने जा 진짜 짝 라고 서울 हवाई죠 파는 통으로 엠 하와이 바타다 자 하고 아니 스베기 레이더 너무 통화 사올게 아니 통자 배야 한냐 सिगी पांडो थोड़ी थोड़ा ने मैं जा रही जल्दी यार संजय जी दवाई लेके आना हाँ बेटे ले आ रही सही नहीं मैं था कर दे तुम मेमोरी ले हो रही है ना फोन में मेमोरी जी कोई न सकते बा मांगा हैदराबाद ले जाना कोई बस पगी फोटो में आना मांग रहे ना चल सब तो मैं तुम पे यार ये बा बेटा बा तुम दे लो उड़ अभी सुबह तो तेरे ने है बा ना जा
ꯀꯦꯕ ꯍꯩꯕ ꯈꯣꯠꯄ ꯍꯥꯏꯁꯦ ꯇꯦꯂꯦꯟ ꯉꯥꯛꯇꯅꯤ ꯑꯩꯁꯨ ꯍꯩꯕ ꯅꯠꯇꯦ ꯇꯝꯃꯤꯅꯦ ꯑꯗꯨꯝ ꯇꯔꯥꯃꯉꯥꯁꯦ ꯃꯥꯅ ꯂꯣꯏ ꯇꯧꯔꯣ ꯄꯥꯏꯕꯈꯩ ꯑꯩꯅ ꯃꯕꯨꯛ ꯊꯥꯅ ꯃꯥꯅ ꯃꯈꯣꯡ ꯊꯥꯅ ꯑꯗꯨꯒꯨꯝꯕ ꯌꯦꯞꯁꯟꯕ ꯈꯣꯠꯆꯟꯕ ꯑꯗꯨꯗꯤ ꯃꯥ ꯁ꯭ꯄꯤꯀꯤꯡ ꯇꯧꯕꯗꯤꯅꯦ ꯃꯥ ꯇꯝꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯁꯨꯔꯖꯤꯗꯤ ꯇꯝꯃꯤꯟꯅꯕ ꯄꯨꯡꯈꯥꯏ ꯑꯃ ꯆꯪꯈ꯭ꯔꯅꯤ ꯁꯨꯔꯖꯤꯗꯤ ꯈꯔ ꯊꯨꯅ ꯆꯨꯕ ꯇꯞꯄꯦ ꯌꯥꯝ ꯃꯑꯣꯡ ꯇꯥꯗꯦꯕ ꯇꯞꯄꯅꯤ ꯃꯥ ꯇꯧꯔꯗꯤ ꯕꯦꯁꯤꯠ ꯍꯥꯞꯄꯁꯨ ꯁꯠ ꯁꯠ ꯍꯥꯞꯄꯛꯑꯔꯣꯏ ꯄꯦꯁꯦꯟ ꯄꯥꯏꯕꯁꯨ ꯄꯦꯁꯦꯟ ꯂꯨꯝꯅ ꯂꯨꯝꯕꯒ ꯄꯤꯁꯦꯟ ꯄꯤꯌꯨ ꯍꯥꯏꯌꯦ ꯑꯩꯅ ꯁꯔꯗ ꯍꯪꯉꯝꯃꯦ ꯁꯥꯔꯅ ꯑꯃ ꯂꯥꯛꯏꯁꯤꯁꯨ ꯀꯩꯝ ꯇꯧꯗꯦꯕ ꯑꯍꯟꯗꯣ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯉꯔꯥꯡ ꯇꯥꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯃꯀꯣꯛ ꯃꯆꯥꯛꯇꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯥ ꯅꯨꯄꯥ ꯑꯃ ꯑꯅꯧꯕ ꯑꯃꯨꯔꯦ ꯍꯩꯇꯅ ꯏꯃꯥꯔꯖꯦꯟꯁꯤꯅ ꯅꯠꯇ꯭ꯔꯥ ꯄꯦꯁꯦꯟ ꯂꯥꯛꯏꯗꯣ ꯑꯩꯈꯣꯏꯅ ꯇꯧꯔꯛꯏꯗꯣ ꯀꯌꯥꯝ ꯇꯧꯔꯛꯏꯔꯣ ꯏꯖꯦꯕꯤ ꯑꯃꯨꯛ ꯍꯥꯞꯄꯤ ꯀꯦꯅꯨꯂꯥꯔ ꯑꯃꯨꯛ ꯍꯥꯞꯄꯤ ꯈꯨꯗꯛꯇ ꯂꯣꯏꯅ ꯀꯃꯥꯏꯅ ꯐꯗꯣꯏꯅꯣꯕ ꯕꯤꯄꯤ ꯀꯞ ꯁꯣꯝꯗ ꯍꯥꯞꯄꯤ ꯈꯣꯠꯂꯤ ꯇꯧꯈꯠꯂꯤ ꯑꯩꯈꯣꯏ ꯏ ꯀꯥꯔꯕ ꯑꯩ ꯈꯣꯠꯅꯤꯡꯕꯁꯤꯗ ꯃꯌꯨꯡꯕꯨ ꯄꯨꯡ ꯅꯝꯕꯔ 19ꯗꯣ ꯑꯗꯨꯏ ꯃꯌꯨꯡꯗꯣ ꯄꯨꯡ ꯈꯨꯗꯤꯡꯗ ꯑꯩꯉꯣꯟꯗ ꯏꯟꯐꯣꯔꯝ ꯇꯧꯋꯦ ꯑꯩꯅ ꯄꯨꯡ 10ꯒ 11ꯒꯤꯗꯨꯗꯤ ꯍꯥꯏꯔꯒ ꯑꯗꯨ ꯃꯇꯨꯡꯗꯗꯤ ꯍꯥꯏꯗ꯭ꯔꯦ ꯀꯩꯗꯧꯕꯩ ꯍꯥꯏꯗꯣꯏꯅꯣ ꯂꯥꯛꯑꯦ ꯅꯠꯇ꯭ꯔꯥ ꯂꯥꯛꯇꯣꯏꯔꯣ ꯐꯕ ꯉꯁꯤ ꯉꯥꯎꯔꯗ꯭ꯔꯥ ꯅꯨꯄꯥꯗꯣ ꯉꯥꯎꯍꯧꯔꯦ ꯍꯥꯏꯔꯗꯤ ꯉꯔꯥꯡ ꯇꯨꯃꯤꯟꯅ ꯂꯩꯌꯦꯅ 19 ꯍꯣꯏ 24 hours ꯇꯨꯝꯕꯅꯦ ꯉꯔꯥꯡ ꯐꯥꯎ ꯉꯁꯤꯅ ꯀꯩꯗꯧꯔꯕ ꯃꯥꯗꯤ ꯄꯤꯇꯤꯁꯦ ꯇꯧꯋꯦꯗꯅ ꯕ꯭ꯂꯣꯛ ꯌꯥꯝ ꯂꯩꯕꯅꯦꯕ ꯃꯥꯗꯣ ꯑꯗꯣ ꯀꯣꯝꯄ꯭ꯂꯤꯀꯦꯁꯟ ꯌꯥꯝꯅꯤꯅ ꯇꯧꯗꯕ ꯃꯥꯜꯂꯦꯕ ꯉꯔꯥꯡꯗꯣ ꯑꯗꯨ ꯃꯣꯏꯒꯤ ꯐꯕꯗꯤ ꯐꯕꯅꯦ खंदे कहाँ रखी है पेपर हाँ पीडीएफ ले आने पूछो प्रिंटर में देखो ने फजना हाइरदि ताबनेबा अंकल 2 मिनिट रुको आई लाके मिनिट नि खना हाय ओके अदुम हाइबनेबा अदुना माना कौबा तासनद्रबा अमा मागी अदुदai हौरानी मागी याम नोकनिबा माना हायरमनिको माना पामा थबकसे माना पामा थबकसे लाओना कौरनी हाइगे तौरनी बुक हाइरोय कौरसे ऐसे नुंगसु नुआयते माना वा nga por mai mo ong mo ko nung sira eba ido hai ke nga budi nga we do sumai masak ya mo ma yung tingkong ya man ba na ba ado adum ye mo ko adum nung siba ma pok pa ne ba hanu ba daw mana ai mo ta ne English ta ne mana nga daw na matu do last year sida lai ta bane hai si hospital la ga si bane hai heart की प्रॉब्लम लेरा लापने हाय बको लास्ट ईयर सीखे है माइन पीसी हॉस्पिटल सीबने का वारी का तमेवा इमोना पूरा नॉर्मल माने तमेबा वारी सिंदो मओ या मानदबदो हाय पीदो सीखी बनी ए हबा ना हाय कोई बिजनेस तौगनु पानी हाय बसिसा पेपर की बिजनेस तौगने हाय मा मचानुपा लेतब माले मचानुपी नि के माले को मचानुपीदो मपाना लेमिनाब माले बा अहनदा अमदुनो यूएसए दा लेय हाय हौजे अरुना सा पाइबुदी इमुने बा वही सा मानिको एक सकी बगा माय बेग त हिंदो पगा अमुका वही सा मागा उमसा excuse me sister ga so हाय के बगा excuse me excuse me मैम excuse me excuse me खरा तो अबने first day da 22 da like kan I first night da thobi second night oi bako adu 15 da 16 se pi ta thobi se ngawa bane makhut se bharaga tum su tum da ba string ga se tatla bane khallo am ta kayam kallage do ngam da ba adu adi
ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯁꯨ ꯁꯨꯃꯥꯏꯅꯗꯤ ꯇꯧꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯏꯄꯦꯠ ꯍꯥꯞꯅꯤꯡꯗꯦ ꯈꯣꯠꯅꯤꯡꯗꯦ ꯍꯥꯏꯕꯗꯨ ꯈꯛꯇꯅꯦꯕ ꯄ꯭ꯂꯥꯁꯇꯤꯛ ꯆꯠꯂꯤꯕ꯭ꯔꯥ ꯍꯧꯖꯤꯛꯁꯨ ꯑꯃ ꯃꯣꯏ ꯕꯤ ꯑꯦ ꯄ꯭ꯔꯦꯁꯔꯗꯣ 82 ꯔ ꯑꯣꯏꯕꯅꯦ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯒꯤ ꯅꯨꯃꯤꯠꯇ 87 ꯑꯣꯏꯕ ꯑꯗꯨ ꯅꯨꯃꯤꯠꯇ ꯏꯟꯐ꯭ꯌꯨꯖꯟ ꯁ꯭ꯇꯥꯔꯠ ꯇꯧꯕꯅꯦꯕ ꯉꯁꯤ ꯔꯨꯝ ꯁꯤꯐ ꯇꯧꯅꯤ ꯍꯥꯏꯕꯅ ꯕꯤ ꯑꯦ ꯄ꯭ꯔꯦꯁꯔ ꯌꯦꯡꯉꯒ ꯑꯗꯨꯝ ꯍꯥꯏ ꯑꯣꯏꯔꯤꯕ ꯃꯥꯜꯂꯦ ꯃꯥꯒꯤꯗꯣ ꯌꯣꯡꯕꯗꯤ ꯌꯥꯝ ꯂꯥꯛꯄꯅꯦ ꯀꯃꯥꯏꯅ ꯀꯝꯃꯣꯏꯗꯕ꯭ꯔꯥ ꯈꯪꯗꯦ ꯁꯤꯒꯤ ꯍꯅꯨꯕꯥꯁꯤꯁꯨ ꯑꯩ ꯈꯪ ꯂꯩꯔꯝꯃꯦ ꯃꯥꯅ ꯑꯣꯏꯅ ꯑꯩ ꯃꯃꯥꯡ ꯊꯥ ꯗꯦꯠ 1 ꯂꯥꯛꯑꯝꯃꯕꯅꯦ ꯕꯦꯠ ꯅꯝꯕꯔ 26ꯇ ꯀꯣꯏ ꯌꯥꯎꯔꯝꯃꯦ ꯃꯀꯣꯏ ꯀꯛꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯎꯈꯤꯕꯒꯨꯝ ꯇꯧꯋꯦ ꯍꯥꯏꯕ ꯃꯁꯛꯁꯦ ꯃꯀꯣꯏ ꯀꯛꯈꯤꯕꯩꯅꯦ ꯃꯥꯅ ꯃꯀꯣꯏ 27ꯗ ꯑꯣꯏꯔꯝꯅꯤ ꯃꯥ 26ꯇꯗꯤ ꯃꯥꯟꯗꯦ ꯋꯥꯈꯜꯗꯤ ꯋꯥꯑꯦ ꯃꯀꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯍꯥꯟꯅ ꯑꯗꯨꯒꯤꯗꯁꯨ ꯄꯤꯇꯤꯁꯤ ꯂꯣꯏꯕꯅꯦꯕ ꯃꯥꯗꯣ ꯑꯃꯨꯛꯀ ꯁꯁꯄꯦꯟ ꯇꯧꯔꯒ ꯂꯥꯛꯄ ꯍꯥꯔꯠꯁꯦ ꯃꯣꯏꯅ ꯄꯥꯏꯗ꯭ꯔꯤꯉꯩ ꯐꯥꯎꯕꯗꯤꯀꯣ ꯄꯥꯏꯗ꯭ꯔꯗꯤ ꯐꯕꯅꯦꯕ ꯍꯦꯛ ꯄꯥꯏꯔꯗꯤ ꯑꯗꯨꯝ Now my vlog, bye. Losalagya. Yengdo. Yengdo Son. Nai bet maksud tu?